Youth AG Drugs and Alcohol Manipur YADAM gi listing ani kuntaru kuntaret faobagi thau pugadaba executive member khankhre loinana sahi loisilakpa amadi chahi anoba lakpada yafa pausel pirakli YADAM na thadrok pasero lamada hiram kuding maki nishana imung amata santi laina lehenba ngamde samaj asida drug rehabilitation center masing tingamdana tholokpa haibasi samaj asi drug user masing tingamdana leire haiba se chenpham leitraba khudam amani ariba chahi lisingani kunmanga losilakpa amadi anoba chahi lisingani kuntaruk na lakpa sida lamdam asida khundaminari ba furu kuding maki miyoi sing Nisa haiba posak asi thadokduna imung manung kangkhong saigadabadagi kanduna santi leiba amadi marasena lehenba oirasanu lamdam asida thokliba thokaningdaba thodok kaya se waroisin ama porpada natana tungkoina thokaningdaba thodok amata thoktaba oirasanu ekoi ama toina punsinduna lamdam asigi apunba sakam ngakpada natana lamdam asibu nishagi paktagi kanba ngamna pakona minrasi ahuba chahina lakpada lamdam asigi Miam nungai yaifaba tangdu laitaba purakpa oirasanu haina press amari social media gi khuthangda miamda yaifa pausel pirakli drug karbar tawriba singna kudakta karbar lepiu natrabadi makoi gi mathakta logi oiba mateng loduna akanba drive kya chathaduna lagliba masidagi hena kanba mawongda drive tawragani masida lekai da libiriba club maira baibi amadi civil organization singna so drug phaba sangda mateng pangbiu haina serola duda makatari